kuki militantsingna saitolgi lawbukta nongmai kaptharakthuna landasilakpada lau subi maunaha ama hatkhre thaudok thokphamda AR sangsinaba hotnabada khunjasingna thingkhre khutlai baiba kuki militantsingna manipurgi singda tainaba tampaki khul kaya amadi laupham kayada nongmai amadi bom kapsinduna landasilakpagi thaudo yamna kanna satharakli ngasi ayuk pung 12 rom tarakpa matamdasu Bisnupur District ki Kumbi Kendra ki manung tanba Phawbak Saw Ikhai Police Station na konba Saiton nagi khajiktung sangsilaga leiba Wat halambi haina khangnaba mafam aduda leiba Lawpham amada lawsuduna leibi maitai nupising ki mathakta Dampi Reserve Forest Range tagi kuki militant singna nongmai kapsinduna landasilakpadagi lawsuduna leibi yonggi mau ama nongmai maro ahum panbadagi Thawdok thokphamda leikhidre Nongmaina panduna laikidrabi maungnaha asigi maming Sapam Sophia Sahi Kuntra Mari Mapuroi bagi ming Dayananda Kawi Saiton Gram Pansat 1 number 6 ki manung sanba Wat halambi mamang laikai dagini Laikidrabi nupi asigi haksang ipukse Segra amadi pambomda ko ki militantsing na kapsilakpa Nongmai maro ahong panbadagi thawdok thokpam adumaktada laikidabani Laikidrabi nupi asigi masanupi ama Masanupa ani punna ahum lehori. Masanupi ahal aduna sahi 12 rom sure. Masanupa yaimana sahi 3. Aduga atongba aduna sahi ahum sure hairi. Pause asina laikidrabi nupi asiga lawsubi yawminabi. Nupi singdagi phangba pawgi matung inadi. Ngasi wa thalambi mayada leiba. Lawpham amada lawyayinabagidama. Phawbon paisnugi thabak sathaduna leibani. Ngasi ayuk pung 12 rom tarakpa matam aduda lawpham adugi mamang thangba sarukta leiba dampi singthaktagi hana lumduna leiramba kuki militant singna khanghaudana nongmairon kunrom singthaktagi kaptharaktuna landaslakhibani maduda maungnaha aduda nongmai maro ahum panduna mafam aduda lekhidabani masagi lawsuba natte khulang satpani hairi kuki militant singna nongmai kaptharakliba mafam aduga inaknakna Humpusuba Border Security Force BSF ki kangbuna Upper Primary School amada camp thaduna leiribani loinana kuki militantsing aduna lawsuriba nupising aduda landarakpa aduda BSF ki kangbuna handuna nongmai kapkhiba leite nongmai kaptharakpagi makhol tabadagi khul aduda leiba khul ngaktuna leiba arambai tengol sangsilaktuna kuki militantsing takthoknaba tawbada BSF ki kangbuna khul ngakpa amadi Arambai tengolgi kangbu adubu thingduna sanghankhide loinana BSF ki thong adubu khunjanupi singna yamna kanna yaningdaba phongdokhi laikhidrabi maungnaha adugi asiba haksang adu thawdok thokphamdagi BSF amadi police ki kangbuna pukhatnaba hotnabada khunjanupi singna puba yaroi haiduna thingbagi khongjang sangsinki adubu ngahak nungnaraba matungda khulgi miyamna mafam adudagi asiba haksang adu Manak nakpada leiba BSF ki camda pusinduna thamki. Tungda thawdok thokpamda Bisnupur District Police ki SP na lusingba. Police ki team ama laktuna saiton gi wa thalambi paring amadi. Dampi singi saruk singda thomjinduna thiba humbagi thaba. Sathakhi. Loinana labukta lawsuduna leiriba khunjanupa nupi sing. Police ki kangbuna masa masagi mayumda hannaba haijabadagi. Khunjasing lawbuktagi masa masagi yumda hannaki. Kuki militantsing na nongmai kapsinduna landaslakiba thawdo asigi matungda Assam Rifles ki kangbu amana saiton tamna sangsinaba hotnarakpada Moirang Kaithalda mafam adugi maira paibi ima ibel sing thoraktuna AR gi Casper gari sing saiton lomda satpa yaroi haina thatuna thamki Fizam setpa AR personnel sing na khulngak pomari haduna punaba hotnabada maira paibi sing na mulhore khulngak tuna leiba khunja volunteer singbu Khutlai matik sana paiba phizam setba mamai mamit khumba kunthrom dai shuba Assam Rifles ki kangbu haduna punaba hotnarammadagi maira paibi singna AR gi makhutagi mulhore loinana AR gi personnel sing adu mafam adudagi nanthokuna senkhre hairi hairiba thawdo asi ngarang numidang wairam pung 5 makhairam tarakpa matamda Sekmai Police Station gi manung sanba Sekmai Turen mapanda leiba Sandy Sort haina khangnaba mafam aduda thokibani Pau asina hai mamai mamit khumjinba phizam setpa AR gi kangbu amana mafam aduda lakpaga loinana khulngakpa sing khutlai ga konana phakhi
ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ARꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔ 4 ꯑꯗꯨ ARꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯕ ꯉꯝꯍꯧꯈꯤꯕꯅꯤ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ 39 ꯁꯨꯕ ARꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯐꯤꯖꯝ ꯁꯦꯠꯄ AR ꯄꯔꯁꯅꯦꯜꯁꯤꯡꯅ ꯆꯠꯊꯔꯝꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤ ꯑꯐꯁꯄꯥ ꯆꯠꯅꯕ ꯅꯠꯇꯦ, ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯈꯣꯏꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ, ꯑꯥꯏꯟꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯤ ꯐꯥꯅꯤꯡꯕ ꯂꯩꯔꯕꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯄꯥꯎ ꯄꯤꯒꯗꯕꯅꯤ, ꯂꯣꯏꯅꯅ ꯄꯨꯟꯅ ꯊꯕꯛ ꯆꯠꯊꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯨꯛꯅꯔꯛꯄꯗꯒꯤ AR ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ꯫ ꯃꯃꯥꯏ ꯈꯨꯝꯕ AR ꯄꯔꯁꯅꯦꯜ ꯑꯃꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯣꯝꯁꯤꯟꯗꯨꯅ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ AR ꯄꯔꯁꯅꯦꯜ ꯑꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯈꯤ꯫ ꯍꯥꯏꯔꯤꯕ AR ꯄꯔꯁꯅꯦꯜ ꯑꯗꯨ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯂꯥꯛꯇꯨꯅ AR ꯄꯔꯁꯅꯦꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯆꯠꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕ ꯆꯔꯨ ꯏꯀꯨ ꯃꯔꯛꯇ ꯑꯁꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯂꯦ꯫ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯂꯧ ꯌꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯆꯔꯨ ꯏꯀꯨ ꯃꯩ ꯊꯥꯔꯝꯕꯒ ꯂꯣꯏꯅꯅ ꯆꯔꯨ ꯏꯀꯨ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯉꯁꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:40 ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯄꯣꯏꯔꯧꯈꯣꯡꯖꯤꯜ ꯂꯧꯀꯣꯜꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯔꯨ ꯏꯀꯨ ꯃꯩ ꯆꯥꯛꯂꯤꯕ ꯂꯧꯐꯝ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯈꯥꯡꯍꯦꯟꯕꯝ ꯕꯤꯔꯃꯅꯤ ꯑꯄꯣꯛꯄ ꯁꯣꯁꯦꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯧꯐꯝꯅꯤ꯫ ꯂꯧꯐꯝ ꯑꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯧ ꯌꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯔꯨꯁꯤꯡ ꯑꯗꯨ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯔꯤ꯫